ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯃꯣꯠꯅꯕꯤ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯇꯥꯍꯧꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯂꯤ ꯃꯩꯔꯥꯡꯊꯦꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯍꯦꯟꯖꯨ ꯀꯧꯕꯤ ꯌꯥꯝꯅ ꯃꯣꯠꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯖꯨ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨꯅꯤ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯥꯟꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯉꯁꯤꯁꯨ ꯃꯍꯥꯛ ꯑꯉꯥꯡ ꯈꯔꯒ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯖꯨꯅ, "ꯑꯉꯥꯡꯁꯥ, ꯉꯁꯤꯗꯤ ꯀꯩ ꯄꯣꯠ ꯑꯃꯨꯛ ꯍꯨꯔꯥꯜꯂꯨꯁꯦꯕ?" ꯇꯨꯝꯇꯨꯝꯅ, "ꯏꯆꯦ ꯍꯦꯟꯖꯨ, ꯉꯁꯤꯗꯤ ꯄꯣꯠ ꯍꯨꯔꯥꯜꯂꯒꯨꯝꯁꯦ꯫ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯃꯄꯨꯅ ꯐꯨꯔꯒ ꯇꯥꯜꯂꯛꯏꯗꯣ ꯄꯣꯠ ꯍꯨꯔꯥꯟꯕꯒꯤ? ꯅꯪ ꯀꯥꯎꯔꯕꯕ?" "ꯑꯩꯗꯤ ꯀꯥꯎꯗ꯭ꯔꯤꯀꯣ, ꯆꯩꯅꯥꯗꯣ ꯌꯥꯝꯅ ꯅꯥꯏ." ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ, "ꯑꯩꯗꯤ ꯅꯥꯕꯤꯗꯦ, ꯑꯗꯣ ꯃꯔꯝꯕꯨꯗꯤ ꯈꯔ ꯇꯥꯏ꯫ ꯉꯁꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯠꯇ꯭ꯔꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯗꯣꯏꯕ?" ꯑꯄꯤꯛꯄꯤ ꯑꯗꯨꯅ, "ꯑꯗꯨꯗꯤ ꯈꯣꯡꯕꯥꯟꯗ ꯏꯁꯤꯠꯂꯨꯁꯤꯔꯥ? ꯍꯣꯔꯦꯟ ꯉꯥ ꯌꯥꯝ ꯂꯩꯔꯝꯃꯗꯤ ꯑꯗꯨ ꯐꯥꯔꯒꯅꯦ ꯊꯣꯡꯉꯒ ꯆꯥꯕ ꯌꯥꯏꯗꯅ." "ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ, ꯑꯝꯇ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯩꯁꯦ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ꯫ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯆꯣꯉꯥ ꯊꯤꯖꯥꯕꯤꯗꯧꯅ ꯆꯕꯦꯡ ꯆꯕꯦꯡ, ꯇꯥꯅꯤꯡꯗꯦꯕ ꯑꯩ꯫ ꯑꯗꯣ ꯇꯨꯝꯇꯨꯝ, ꯅꯣꯏꯒꯤ ꯀꯩꯀꯩ ꯄꯥꯜꯂꯤ? ꯑꯄꯥꯟꯕꯈꯩꯗꯣ ꯂꯣꯏ ꯍꯥꯏꯔꯛꯑꯣ꯫ ꯅꯣꯏꯒꯤꯗꯤ ꯏꯪꯈꯣꯜꯁꯨ ꯆꯥꯎꯋꯤꯗꯅ." "ꯀꯩꯒꯤꯅꯣ ꯏꯆꯦ ꯍꯦꯟꯖꯨ, ꯑꯩꯈꯣꯏꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯗꯣꯏꯗꯣ? ꯍꯨꯔꯥꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤꯅꯦ ꯑꯩꯈꯣই ꯃꯥꯗ ꯇꯥꯛꯊꯣꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯨꯔꯥꯟꯕ ꯆꯠꯃꯤꯟꯅꯔꯦ ꯑꯗꯨꯒ ꯏꯁꯥ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗꯒꯤ ꯀꯃꯥꯏꯅ ꯄꯣꯠ ꯍꯨꯔꯥꯟꯗꯣꯏꯅꯣ?" "ꯆꯨꯝꯃꯤꯅꯦ ꯇꯨꯝꯇꯨꯝ ꯅꯪ ꯍꯥꯏꯗꯣ꯫ ꯏꯆꯦ ꯍꯦꯟꯖꯨꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯗꯦ꯫ ꯏꯁꯥ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗꯒꯤꯕꯨ ꯀꯃꯥꯏꯅ ꯄꯣꯠ ꯍꯨꯔꯥꯟꯗꯣꯏꯅꯣ? ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠꯁꯦ ꯑꯁꯤꯗꯅꯤ ꯃꯥꯕꯣꯛꯅ ꯍꯦꯛ ꯍꯦꯛ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯔꯤꯗꯣ꯫ ꯑꯍꯜ ꯑꯣꯏꯔꯁꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯦꯅ." "ꯏꯁ, ꯀꯔꯤ? ꯑꯉꯥꯡ ꯅꯣꯏꯅꯒ ꯑꯩꯉꯣꯟꯗ ꯇꯥꯛꯁꯤꯜꯂꯛꯑꯗꯅ꯫ ꯑꯩꯁꯨ ꯁꯨꯝ ꯁꯣꯏꯈꯤꯕꯒꯤ ꯍꯥꯏꯕꯅꯤ." "ꯍꯥꯏ ꯑꯄꯤꯛ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ? ꯑꯉꯥꯡ ꯅꯪꯅ ꯑꯩꯒꯤ ꯂꯝꯆꯠꯀ ꯄꯜꯂꯦꯗꯅ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯎ ꯃꯊꯛꯁꯤꯗ ꯅꯈꯣꯡꯗꯣ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯣ ꯍꯥꯏꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯖꯨꯅ ꯑꯄꯤꯛꯄꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ "ꯐꯔꯤꯅꯤ ꯁꯤ ꯑꯣꯏꯗꯤ, ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇꯕ ꯍꯧꯈꯗꯅ." ꯇꯨꯝꯇꯨꯝꯅ, "ꯏꯆꯦ ꯍꯦꯟꯖꯨ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯃꯥꯅ ꯍꯣꯔꯦꯟ ꯃꯃꯥꯗ ꯑꯃꯨꯛ ꯇꯥꯛꯊꯣꯛꯑꯗꯤ." "ꯇꯥꯛꯀꯤ ꯇꯥꯛꯁꯅꯨ, ꯃꯇꯨꯡ ꯃꯅꯥꯎ ꯂꯝ ꯍꯦꯟꯗꯅꯕꯅꯤ꯫ ꯅꯣꯏꯁꯨꯅꯦ ꯁꯤ ꯈꯪꯖꯤꯜꯂꯨ, ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯁꯤ ꯎꯔꯦꯗꯅ, ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯔꯛꯀꯗꯣꯏꯁꯦ." "ꯑꯗꯣ ꯉꯁꯤꯗꯤ ꯀꯅꯥꯒꯤ ꯄꯥꯂꯤ ꯇꯥꯏ ꯍꯨꯔꯥꯟꯕꯁꯦ? ꯊꯣꯏꯅꯥꯎ, ꯅꯪꯗꯤ ꯅꯣꯡꯃꯗ ꯍꯨꯔꯥꯟꯕ ꯌꯥꯎꯗꯦ, ꯆꯥꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤꯅꯦ ꯅꯪ ꯑꯃꯨꯛ ꯊꯥꯕ ꯇꯥꯔꯦ." "ꯏꯆꯦ ꯍꯦꯟꯖꯨ, ꯑꯩꯗꯤ ꯍꯩꯔꯣꯏꯌꯦ ꯀꯩꯁꯨ꯫ ꯍꯣꯔꯦꯟ ꯃꯄꯨꯅ ꯐꯥꯔꯒ ꯐꯨꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ?" "ꯐꯥꯔꯒꯅꯅꯦ ꯉꯝꯅꯅꯕ ꯅꯥꯟꯊꯣꯛꯑꯒ ꯆꯦꯜꯂꯛꯀꯗꯕ꯫ ꯑꯗꯨꯅꯦ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯦ꯫ ꯑꯗꯣ ꯀꯩ ꯄꯣꯠꯅꯣ ꯑꯩꯅ ꯍꯨꯔꯥꯟꯗꯣꯏꯁꯦ? ꯍꯨꯔꯥꯟꯅꯕ ꯄꯣꯠ ꯑꯃꯠꯇꯕꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯃꯟꯗꯅ꯫ ꯑꯗꯣ ꯍꯣꯔꯦꯟ ꯃꯄꯨꯅ ꯐꯥꯔꯒ ꯀꯅꯥꯅ ꯍꯨꯔꯥꯜꯂꯨꯆꯣ ꯍꯥꯏꯅ ꯊꯥꯔꯛꯏꯅꯦ ꯍꯥꯏꯔꯗꯤ ꯏꯆꯦ ꯍꯦꯟꯖꯨꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯒꯦꯀꯣ?" "ꯍꯩ ꯑꯄꯪ, ꯒꯙꯥꯁꯤꯡꯁꯤꯗꯤ, ꯍꯨꯔꯥꯟꯕ ꯐꯥꯔꯒ ꯑꯩꯒꯤ ꯃꯤꯡ ꯀꯩꯗꯧꯕꯒꯤ ꯄꯟꯗꯣꯏꯅꯣ? ꯅꯪ ꯅꯁꯥꯒꯤꯅꯦ ꯑꯗꯨꯝ ꯍꯥꯏꯖꯧ, ꯑꯩꯅ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯅ꯫ ꯑꯩꯉꯣꯟꯗꯒꯅꯦ ꯆꯦꯟꯅꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯃꯤꯡ ꯍꯦꯛ ꯍꯥꯏꯗꯣꯛꯑꯝꯃꯕ ꯅꯪ ꯍꯜꯂꯛꯄꯗ ꯑꯩꯅ ꯁꯣꯔꯥꯠ ꯁꯣꯟꯕꯤꯔꯦ ꯈꯪꯉꯣ꯫ ꯑꯗꯣ ꯂꯥꯛꯑꯣ, ꯅꯪꯅ ꯆꯠꯇꯣꯏꯕ ꯃꯐꯝꯗꯣ ꯑꯩ ꯇꯥꯛꯄꯤꯔꯒꯦ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ." ꯊꯣꯏꯅꯥꯎꯗꯨ ꯍꯦꯟꯖꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯇꯨꯝꯇꯨꯝꯅ, "ꯏꯆꯦ ꯍꯦꯟꯖꯨ ꯂꯩꯇ꯭ꯔꯤꯀꯥꯟꯁꯤꯗ ꯑꯄꯤꯛꯁꯦ ꯑꯝꯇ ꯊꯥꯗꯣꯛꯍꯧꯈꯤꯒꯦ, ꯑꯃꯨꯛ ꯁꯤꯈꯤꯗꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯦꯟꯅꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯜꯂꯝꯕꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯏ꯫ ꯑꯄꯤꯛ ꯁꯣꯔꯒ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯉꯁꯥꯏꯗ ꯂꯧꯊꯣꯔꯛꯎ ꯌꯥꯗ꯭ꯔꯣ? ꯑꯩꯁꯦ ꯁꯤꯗꯧꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯤ꯫ ꯑꯩꯅꯒ ꯁꯤꯔꯝꯃꯗꯤꯅꯦ ꯈꯪꯒꯗꯕꯅꯤ ꯅꯣꯏ, ꯑꯩꯅꯅꯦ ꯕꯨꯠ ꯑꯣꯜꯂꯒ ꯂꯥꯛꯑꯒ ꯅꯩꯈꯥꯏꯒꯗꯕꯅꯤ." "ꯌꯥꯔꯦ, ꯕꯨꯠ ꯑꯣꯟꯗ꯭ꯔꯤꯀꯥꯟꯗꯅꯦ ꯑꯩꯅ ꯃꯤ ꯑꯣꯜꯍꯜꯂꯕꯅꯤ꯫ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣ꯫ ꯏꯆꯦ ꯍꯦꯟꯖꯨ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯅꯪ ꯂꯧꯊꯣꯛꯑꯝꯕꯒꯤꯅꯦ ꯑꯩ ꯑꯃꯨꯛ ꯄꯨꯟꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ." ꯑꯄꯤꯛꯅ, "ꯅꯪ ꯏꯆꯦ ꯍꯦꯟꯖꯨꯁꯦ ꯀꯤꯔꯤꯔꯣ? ꯑꯩꯗꯤ ꯀꯤꯕꯤꯗꯦ꯫ ꯃꯥꯅ ꯉꯁꯤ ꯑꯩ ꯄꯨꯜꯂꯒ ꯊꯝꯕꯒꯤꯅꯦ ꯂꯃꯟ ꯈꯨꯝꯈꯤꯗꯣꯏꯅꯤ꯫ ꯂꯩꯁꯥꯕꯤꯅꯦꯅ ꯏꯃꯣꯠ ꯃꯣꯠꯈꯩ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯍꯤꯛꯄꯤꯒ ꯂꯩꯔꯝꯅꯤ, ꯇꯨꯒꯠꯆꯩ꯫ ꯃꯥꯗꯤꯅꯦ ꯑꯩꯒꯤ ꯅꯥꯇꯣꯟꯗ ꯌꯥꯎꯔꯤꯕ ꯅꯞꯊꯤꯁꯤꯅ ꯍꯦꯟꯅ ꯅꯥꯏ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯅꯦ ꯏꯆꯦ ꯍꯦꯟꯖꯨꯅ ꯐꯨꯕꯤꯔꯤꯗꯣ꯫ ꯃꯥꯒꯤ ꯃꯃꯥꯡꯗꯒ ꯍꯥꯏꯖꯔꯨꯖꯅꯨ, ꯂꯪꯈꯠꯂꯒ ꯀꯥꯎꯈꯤꯕꯗꯅꯦ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯇꯥꯖꯔꯛꯆꯅꯤ." ꯁꯣꯝꯗꯅ ꯍꯦꯟꯖꯨꯅ ꯊꯣꯏꯅꯥꯎꯗ ꯋꯥ ꯍꯥꯏꯔꯤ꯫ "ꯊꯣꯏꯅꯥꯎ, ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯁꯤꯗ ꯆꯪꯉꯨ꯫ ꯅꯥꯀꯟꯗꯅꯦ ꯌꯦꯡꯒꯣꯟ ꯑꯃ ꯂꯩꯔꯤꯁꯤ ꯎꯕ꯭ꯔꯥ? ꯑꯁꯤꯗꯒꯤ ꯌꯦꯔꯨꯝꯂ ꯅꯠꯇ꯭ꯔꯒ
ꯌꯦꯜ ꯑꯃ ꯍꯨꯔꯥꯜꯂꯣ ꯑꯩ ꯁꯤꯗ ꯉꯥꯏꯔꯝꯒꯦ ꯆꯠꯂꯣꯀꯣ ꯁꯨꯝ ꯇꯧꯗꯅ ꯂꯩ ꯆꯪꯉꯣꯃꯦ ꯑꯗꯣ ꯏꯆꯦ ꯍꯦꯟꯖꯣ ꯅꯪ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯑꯃ ꯍꯨꯔꯥꯜꯂꯒ ꯐꯠ ꯂꯥꯎꯅ ꯊꯣꯔꯛꯀꯦꯕ ꯍꯣꯏ ꯍꯣꯏ ꯂꯩꯔꯝꯗꯣꯏꯅꯤ ꯆꯣ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯊꯣꯏꯅꯥꯎꯗꯨ ꯏꯄꯤꯛ ꯄꯤꯛꯈꯩ ꯍꯨꯔꯥꯟꯕꯒꯤ ꯈꯣꯡꯊꯥꯡꯒ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯎꯗꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯒꯣꯟ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯀꯥꯎꯅꯌꯦꯟ ꯂꯥꯕ ꯐꯖꯕ 4-5 ꯂꯩꯔꯝꯃꯤ ꯊꯣꯏꯅꯥꯎꯅ ꯏꯁ ꯁꯤꯗꯤ ꯀꯥꯎꯅꯌꯦꯟꯅꯤꯍꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯐꯥꯗꯣꯏꯕ ꯑꯃꯨꯛ ꯀꯥꯎꯔꯛꯇꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯟ ꯑꯗꯨ ꯐꯥꯅꯅꯕ ꯍꯣꯠꯅꯩ ꯌꯦꯟꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯅꯥꯎꯅ ꯐꯥꯗꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯈꯣꯡꯕꯁꯨ ꯍꯧꯔꯛꯏ ꯍꯩ ꯈꯣꯡꯒꯅꯨ ꯀꯩ ꯌꯦꯟꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯌꯦꯟ ꯑꯃ ꯇꯥꯞ ꯐꯥꯏ ꯌꯦꯟ ꯑꯗꯨꯅ ꯈꯪꯀꯥꯎ ꯀꯥꯎꯔꯛꯏ ꯊꯣꯏꯅꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯏꯃꯥ ꯁꯤꯔꯦ ꯏꯆꯦ ꯍꯦꯟꯖꯣ ꯌꯦꯟꯁꯦ ꯌꯥꯝꯅ ꯀꯥꯎꯏ ꯐꯥꯕ ꯉꯝꯗꯦ ꯅꯪ ꯑꯝꯇ ꯆꯪꯉꯛꯑꯣ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯄꯨ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯌꯦꯟ ꯐꯥꯗꯧꯒꯤ ꯇꯧꯔꯝꯕ ꯑꯗꯨꯗ ꯁꯥꯎꯅ ꯍꯥꯏ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯏ ꯃꯆꯥ ꯃꯁꯨꯅꯣ ꯌꯦꯟ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯗꯣ ꯈꯪꯒꯅꯤ ꯂꯩꯔꯝꯃꯣ ꯉꯁꯤꯗꯤ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯇꯦꯛꯄ ꯃꯈꯩ ꯐꯨꯒꯦ ꯃꯄꯨꯗꯨ ꯁꯥꯎꯅ ꯊꯣꯏꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯣꯏꯅꯥꯎꯗꯨ ꯄꯥꯛꯊꯈꯤ ꯄꯥꯈꯠꯈꯤꯕꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯤ ꯃꯀ꯭ꯂꯥꯞ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯃꯄꯨꯗꯨꯅ ꯊꯣꯏꯅꯥꯎꯒꯤ ꯃꯅꯥꯗ ꯀꯟꯅ ꯍꯦꯛꯇ ꯂꯩꯊꯠꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯣ ꯀꯅꯥꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧ ꯍꯥꯏꯒꯦ ꯊꯣꯏꯅꯥꯎ ꯀꯞꯂꯒ ꯑꯩ ꯌꯥꯝ ꯅꯥꯏꯌꯦ ꯅꯥꯁꯤ ꯂꯣꯏꯅ ꯇꯥꯔꯤ ꯊꯥꯗꯣꯛꯑꯣꯕ ꯃꯤꯅ ꯌꯦꯟ ꯑꯃꯇꯪ ꯍꯨꯔꯥꯟꯒꯦ ꯇꯧꯕꯁꯤꯗ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯂꯣꯏꯅ ꯍꯨꯔꯥꯜꯂꯨꯏ ꯀꯩꯁꯨ ꯑꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯆꯤꯟꯒ ꯈꯨꯝꯃꯤꯅꯦꯍꯦ ꯂꯣꯏꯅ ꯍꯨꯔꯥꯜꯂꯨꯏ ꯑꯃꯈꯛꯇꯪ ꯍꯨꯔꯥꯟꯒꯦ ꯇꯧꯕꯅꯤ ꯀꯥꯏꯅ ꯅꯪ ꯅꯆꯤꯟꯗꯨꯗ ꯄꯥꯛ ꯂꯥꯎ ꯊꯥꯖꯤꯜꯂꯛꯎꯔꯣ ꯊꯥꯖꯤꯜꯂꯛꯀꯅꯨ ꯅꯥꯅꯤ ꯅꯈꯨꯠ ꯑꯆꯧꯕꯗꯨꯅ ꯊꯥꯔꯗꯤ ꯑꯩꯗꯤ ꯋꯥꯟꯊꯈꯤꯔꯣꯏꯗ꯭ꯔꯣ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯃꯀꯣꯛ ꯀꯩꯝꯇ ꯌꯥꯎꯗꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯨꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯏꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯅꯦꯍꯦ ꯍꯥꯏꯌꯨ ꯑꯩꯒꯤ ꯑꯆꯧꯕ ꯈꯨꯄꯥꯛꯁꯤꯅ ꯊꯥꯗ꯭ꯔꯤꯀꯥꯟꯗ ꯍꯥꯏ ꯀꯅꯥꯅ ꯍꯨꯔꯥꯟꯕꯁꯤ ꯆꯠꯂꯨ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯑꯩꯁꯦ ꯃꯥꯅ ꯁꯣꯔꯥ ꯁꯨꯅꯤꯅꯤ ꯍꯥꯏ ꯑꯩ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏ ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯝ ꯍꯥꯏꯌꯨ ꯍꯥꯏ ꯃꯤꯡꯕꯨꯗꯤ ꯊꯣꯏꯅꯥꯎ ꯀꯧꯏ ꯀꯅꯥꯒꯤ ꯃꯤꯡꯅꯣ ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯣ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯝꯗꯨꯗ ꯊꯥꯖꯤꯜꯂꯤ ꯊꯣꯏꯅꯥꯎ ꯃꯅꯞꯀꯥꯗꯨ ꯕꯣꯟ ꯀꯥꯝꯃꯤ ꯑꯗꯨꯒ ꯑꯣꯛ ꯈꯣꯡꯈꯩ ꯀꯞꯂꯛꯏ ꯍꯣ ꯏꯃꯥ ꯅꯆꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯩꯅ ꯁꯤꯈ꯭ꯔꯗꯤ ꯅꯣꯏ ꯑꯩ ꯌꯦꯡ ꯉꯝꯒꯗ꯭ꯔꯣ ꯅꯥꯇꯣꯟꯗ ꯌꯥꯎꯕ ꯅꯞꯀꯥꯁꯦ ꯂꯣꯏ ꯄꯥꯏꯊꯣꯛꯏ ꯑꯩꯅ ꯁꯤꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯨꯔꯥꯟꯕ ꯆꯠꯆꯔꯣꯏ ꯍꯥꯏꯖꯕꯅꯦꯕ ꯃꯣꯏꯅ ꯌꯥꯗꯕꯒꯤ ꯅꯠꯇ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯤꯅ ꯑꯩꯁꯦ ꯐꯨꯔꯦꯗꯅ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯨꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯗꯨꯅ ꯊꯣꯏꯅꯥꯎ ꯍꯧ ꯊꯥꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯍꯩ ꯍꯨꯔꯥꯟꯕ ꯆꯦꯟꯈꯤꯅꯨꯅꯦ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯛꯇ ꯂꯥꯛꯑꯗꯤꯅꯦ ꯈꯪꯒꯗꯕꯅꯤ ꯅꯪ ꯅꯀꯣꯛꯇꯣ ꯊꯥꯗꯠꯂꯒ ꯂꯪꯊꯣꯛꯈꯤꯒꯗꯕꯅꯤ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯎꯁꯤꯟꯅꯈ꯭ꯔꯦꯗ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯖꯥꯠꯂ ꯍꯦꯟꯖꯨꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯉꯥꯡꯁꯦ ꯐꯨꯔꯒ ꯊꯥꯗꯣꯛꯄꯤꯔꯛꯄ ꯃꯅꯞꯀꯥꯁꯤꯅ ꯈꯗꯥꯡ ꯌꯧꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯦ ꯑꯄꯪꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯟꯅ ꯑꯩ ꯀꯧꯔꯛꯏꯗꯣ ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯗꯤꯅꯦ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯒꯗꯕꯅꯤ ꯏꯆꯦ ꯍꯦꯟꯖꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯍꯨꯔꯥꯟꯕ ꯍꯩꯇꯦꯅ ꯍꯧꯖꯤꯛꯇꯤ ꯐꯔꯤꯅꯤ ꯃꯤꯅꯁꯨ ꯐꯨꯔꯛꯑꯦ ꯃꯤꯅ ꯐꯨꯔꯒ ꯅꯪꯅ ꯑꯩ ꯀꯟ ꯂꯥꯛꯄꯁꯨ ꯅꯠꯇꯕ ꯅꯪꯅ ꯌꯦꯡꯉꯒ ꯂꯩꯅꯤꯅꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯦꯡꯕꯗꯣ ꯃꯤꯅ ꯑꯩ ꯐꯨꯔꯒ ꯅꯪꯅ ꯌꯦꯡꯉꯒ ꯂꯩꯗꯣ ꯍꯩ ꯑꯄꯪ ꯃꯤꯅ ꯅꯪ ꯐꯨꯔꯤꯗꯣ ꯍꯨꯔꯥꯟꯕꯒꯤꯅꯤ ꯑꯗꯨꯗꯕꯨ ꯑꯩꯅ ꯆꯦꯜꯂꯛꯑꯒ ꯅꯪ ꯀꯟꯕ ꯌꯥꯕ꯭ꯔꯣ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯄꯜꯂꯝꯗꯕ ꯅꯠꯇ꯭ꯔꯣ ꯄꯜꯂꯝꯗꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯝꯕꯅꯦ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯃꯇꯨꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯁꯨ ꯑꯩꯒꯤ ꯃꯤꯡ ꯄꯟꯕ ꯌꯥꯗꯦ ꯈꯪꯉꯕ ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯉꯁꯤꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯅꯤꯅ ꯑꯅꯤꯗꯣ ꯑꯉꯥꯡ ꯂꯩꯍꯧꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯇꯨꯝꯇꯨꯝꯅ ꯊꯣꯏꯅꯥꯎ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯠꯈ꯭ꯔꯒ ꯄꯣꯠ ꯄꯨꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯍꯨꯔꯥꯟꯕ ꯉꯝꯗ꯭ꯔꯕꯣ ꯀꯥꯏꯗꯒꯤ ꯍꯨꯔꯥꯟꯕ ꯉꯝꯗꯕꯅꯣ ꯃꯤ ꯃꯄꯨꯅ ꯐꯥꯗꯅ ꯐꯨꯔꯛꯏꯅꯤ ꯅꯣꯏꯁꯨ ꯌꯥꯎꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏ ꯇꯨꯝꯇꯨꯝ ꯑꯄꯤꯛꯇ ꯄꯨꯜꯂꯝꯕꯁꯦ ꯀꯅꯥꯅ ꯂꯧꯊꯣꯛꯏ ꯑꯩꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗꯅ ꯏꯆꯦ ꯍꯦꯟꯖꯣ ꯑꯩꯅ ꯂꯧꯊꯣꯛꯄꯅꯦ ꯑꯄꯤꯛꯁꯦ ꯁꯤꯒꯗꯕ ꯈꯤꯇꯪꯗꯪ ꯉꯥꯏꯔꯀꯥꯟꯗ ꯑꯩꯅ ꯀꯜꯍꯧꯔꯤꯅꯦ ꯃꯥ ꯁꯤꯔꯝꯃꯗꯤ ꯏꯆꯦꯁꯨ ꯃꯤꯋꯥ ꯇꯥꯗꯣꯏꯅꯤ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯩꯅ ꯑꯗꯨꯝ ꯁꯤꯟꯕꯤꯔꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯃꯥ ꯁꯤꯔꯝꯃꯗꯤ ꯑꯩꯉꯣꯟꯗꯅꯤꯀꯣ ꯃꯤꯋꯥ ꯇꯥꯗꯣꯏꯁꯦ ꯇꯨꯝꯇꯨꯝ ꯅꯪ ꯌꯥꯏꯍꯦ ꯋꯥꯈꯜ ꯌꯥꯝꯅ ꯂꯩ
ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯂꯦ ꯁꯦ ꯈꯨꯠꯇꯣꯝꯇ ꯁꯣꯛꯀꯦ ꯇꯨꯝꯇꯨꯝꯅ ꯑꯌꯣ ꯑꯃ ꯀꯩꯅꯣ ꯏꯆꯦ ꯍꯦꯟꯖꯨ ꯅꯈꯨꯠꯅꯦꯅ ꯇꯤꯡꯈꯪ ꯍꯥꯞꯄ꯭ꯔꯣ ꯊꯤꯜꯂꯦꯕ ꯃꯤ ꯂꯩꯁꯥꯕꯤꯒꯤ ꯈꯨꯠꯇꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯋꯦ ꯍꯥꯏꯗꯥꯏ ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯒꯔ ꯒꯔ ꯈꯦꯠꯂꯤ ꯅꯥꯏꯌꯦꯕ ꯁꯤꯒꯨꯝꯕ ꯈꯨꯠꯁꯤꯕꯨꯅꯤꯅꯦ ꯑꯇꯥꯡꯕ ꯈꯨꯠ ꯍꯥꯏꯗꯣ ꯅꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯪꯈꯤꯔꯣꯏ ꯆꯥꯎꯔꯛꯑꯀꯥꯟꯗ ꯈꯪꯉꯛꯀꯅꯤꯌꯦ ꯑꯣ ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯛꯑꯀꯥꯟꯗ ꯏꯆꯦ ꯍꯦꯟꯖꯨꯒꯤ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯔꯣ ꯇꯧꯗꯣꯏꯅꯦ ꯑꯁ ꯑꯗꯨꯗꯤ ꯇꯜꯂꯤꯍꯦ ꯅꯨꯄꯤꯅꯒ ꯑꯝꯇ ꯌꯥꯔꯛꯑꯔꯣꯏ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯗꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯏꯁ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜꯒ ꯈꯟꯗꯅ ꯑꯉꯥꯡꯅ ꯈꯨꯄꯥꯛ ꯑꯀꯥꯏꯕꯁꯤꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯑꯗꯤ ꯅꯃꯥꯏ ꯑꯊꯤꯕꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯖꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯌꯨꯝꯗ ꯍꯜꯂꯒ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯌꯦꯡꯉꯨꯁꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯍꯦꯟꯖꯨꯅ ꯂꯨꯆꯤꯡꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯝꯕꯤꯗ ꯄꯨꯟꯅ ꯂꯥꯛꯏ ꯅꯨꯄꯥ ꯑꯃꯅ ꯏꯕꯨꯡꯉꯣ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯏꯕꯨꯡꯉꯣ ꯀꯥꯏꯅ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯠꯇꯦ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯟꯗꯅ ꯇꯧꯕꯅꯤ ꯁꯥꯎꯕꯤꯅꯨꯀꯣ ꯃꯤ ꯑꯃꯗ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯀꯅꯥꯅꯣ ꯅꯪꯅ ꯍꯪꯒꯦ ꯍꯥꯏꯕ ꯈꯨꯜꯁꯤꯗꯒꯤ ꯌꯦꯟ ꯉꯥꯅꯨ ꯌꯥꯝꯅ ꯂꯣꯏꯕ ꯊꯣꯏꯕꯗꯨ ꯈꯪꯕꯤꯕ꯭ꯔꯣ ꯈꯪꯂꯒꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯑꯣ ꯇꯥ ꯊꯣꯏꯕ꯭ꯔꯣ ꯅꯪ ꯊꯤꯔꯛꯏꯁꯦ ꯈꯪꯉꯦ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯣ ꯇꯥꯛꯄꯤꯒꯦ ꯁꯧꯔꯥꯗꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯂꯒ ꯋꯥꯔꯤ ꯇꯧꯔꯤ ꯇꯨꯝꯇꯨꯝꯅ ꯏꯆꯦ ꯍꯦꯟꯖꯨꯁꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯆꯠꯃꯤꯟꯅꯕꯗ ꯅꯨꯄꯥꯁꯤꯒꯤ ꯃꯤꯅꯥꯏ ꯃꯥꯟꯗ꯭ꯔꯥ ꯑꯄꯤꯛꯅ ꯃꯥꯜꯂꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯁꯥꯒ ꯌꯥꯝꯅ ꯅꯥꯜꯂꯦ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯏꯆꯦ ꯍꯦꯟꯖꯨꯒ ꯌꯦꯡꯅꯔꯨꯔꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯦꯒ꯭ꯔꯥꯛꯇ ꯍꯧꯕ ꯇꯨꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯦ ꯊꯣꯏꯅꯥꯎꯅ ꯍꯥꯏꯒꯨꯝꯃꯗꯅ ꯏꯆꯦ ꯍꯦꯟꯖꯨꯁꯤꯕꯨ ꯂꯩꯁꯥꯕꯤꯅꯤ ꯃꯅꯝ ꯏꯅꯝ ꯅꯝꯊꯤꯈꯩ ꯈꯨꯅꯤꯡꯒꯁꯦ ꯏꯀꯥꯏ ꯀꯥꯏꯔꯗꯅ ꯃꯀꯣꯛꯀꯁꯦ ꯏꯆꯥꯎ ꯆꯥꯎꯔꯗꯅ ꯐꯨꯔꯤꯠꯅꯦꯅ ꯃꯥꯒꯨꯝꯕ 2-3 ꯆꯟꯒꯗꯕ ꯑꯃ ꯂꯤꯠꯁꯤꯜꯂꯦ ꯈꯣꯡꯒ꯭ꯔꯥꯎꯅꯦꯅ ꯃꯄꯥꯒꯤ ꯑꯃ ꯁꯦꯠꯆꯜꯂꯤ ꯐꯦꯅꯥꯠꯅꯦꯅ ꯑꯁꯝꯕꯁꯤꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯏꯀꯥꯏꯔꯦꯗ ꯃꯥꯒ ꯆꯠꯃꯤꯟꯅꯕꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯍꯦꯟꯖꯨꯅ ꯍꯦ ꯀꯩꯅꯣ ꯅꯣꯏꯗꯣ ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯇꯨꯡꯗ ꯃꯤ ꯌꯥꯎꯁꯨ ꯎꯗ꯭ꯔꯣ ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎꯅꯦ ꯍꯥꯏꯅꯒꯦꯁꯨ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯅꯧ ꯁꯧꯔꯥꯅ ꯇꯨꯡꯗꯒꯤ ꯏꯁ ꯃꯁꯛꯁꯤ ꯑꯁꯤꯕꯨ ꯅꯨꯄꯤꯅꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝ ꯏꯅꯝ ꯅꯝꯈꯩ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯁꯥꯗꯅ ꯑꯉꯥꯡ ꯈꯣꯡꯕꯤ ꯈꯣꯡꯇꯥ ꯈꯔ ꯄꯨꯜꯂꯒ ꯐꯖꯕꯤꯒ ꯁꯥꯗꯅ ꯁꯤꯒꯨꯝꯕ ꯃꯤꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯆꯥꯅꯤ ꯃꯥ ꯁꯥꯔꯛꯄ ꯂꯥꯏꯗꯣ ꯑꯝꯇ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯅꯠꯇꯦ ꯃꯃꯥ ꯃꯄꯥꯒ ꯑꯝꯇ ꯂꯩꯇꯖꯥꯠ ꯃꯁꯛꯁꯤ ꯅꯨꯔꯥ ꯁꯦꯒꯥꯏꯕ ꯌꯥꯝ ꯃꯥꯜꯂꯦ ꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯈꯤꯗ꯭ꯔꯣ ꯑꯩꯒꯤ ꯏꯆꯦ ꯏꯆꯜꯒ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯃꯊꯨꯟꯗ ꯅꯝꯒꯗꯕꯅꯤ ꯋꯥ ꯉꯥꯡꯉꯤꯅꯦꯅ ꯁꯛ ꯏꯀꯥ ꯀꯥꯈꯩ ꯍꯦꯟꯖꯨꯅ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯇꯨꯡꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯃꯥꯏꯕꯔꯣ ꯃꯟꯇ꯭ꯔꯒ ꯍꯩꯕ꯭ꯔꯕ ꯅꯪꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯤꯗꯣ ꯑꯩ ꯐꯥꯒꯦ ꯇꯧꯔꯤꯔꯣ ꯀꯗꯥꯏꯗꯒꯤ ꯃꯥꯏꯕꯅꯣꯗ ꯑꯩꯗꯤ ꯅꯠꯇꯦ ꯀꯩꯁꯨ ꯁꯣꯟꯗꯦ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ ꯌꯨꯝꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯌꯧꯗ꯭ꯔꯤꯕꯣ ꯌꯧꯔꯦ ꯇꯨ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯦ ꯁꯤ ꯆꯪꯉꯨ ꯌꯥꯔꯦꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯅꯤ ꯏꯕꯦꯝꯃ ꯆꯠꯄꯤꯈ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯆꯪꯖꯍꯧꯔꯒꯦ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯅꯨꯔꯥꯒꯗꯣ ꯈꯔ ꯇꯛꯊꯣꯛꯑꯒ ꯂꯥꯛꯑꯣ ꯅꯁꯝꯒꯗꯣ ꯁꯦꯡꯅ ꯍꯥꯠꯇꯣ ꯃꯣ ꯆꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯈꯨꯅꯤꯡ ꯑꯀꯥꯏꯕꯗꯨꯁꯨ ꯈꯔ ꯇꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥꯗꯣ ꯆꯪꯈ꯭ꯔꯦ ꯑꯌꯥ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯌꯨꯝꯁꯨ ꯑꯩꯅ ꯇꯥꯛꯄꯤꯕ ꯑꯗꯨꯒ ꯎꯁꯤꯠꯇꯅꯁꯨ ꯉꯥꯡꯉꯝꯕ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯃꯊꯪ ꯊꯦꯡꯅꯕꯗ ꯁꯥꯏꯔꯣꯡꯅ ꯅꯊꯨꯟꯗ ꯀꯥꯞꯀꯦ ꯇꯨꯝꯇꯨꯝꯅ ꯏꯆꯦ ꯍꯦꯟꯖꯨ ꯃꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯝꯃꯤꯁꯦ ꯆꯨꯝꯗ꯭ꯔꯣ ꯅꯪꯒꯤ ꯅꯁꯛꯇꯨꯕꯨ ꯃꯤꯡꯁꯦꯜꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯣ ꯃꯤ ꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯏꯀꯥꯏꯗ꯭ꯔꯣ ꯍꯌꯦꯡꯗꯤꯅꯦ ꯏꯔꯨ ꯂꯨꯖꯔꯒ ꯊꯣꯛꯂꯛꯑꯣ ꯆꯨꯝꯃꯤꯅꯦ ꯇꯨꯝꯇꯨꯝ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯃ ꯑꯆꯨꯝꯕ ꯉꯥꯛꯇ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯝꯃꯤꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯏꯁꯥꯒ ꯅꯥꯟꯅ ꯂꯩꯔꯗꯤ ꯃꯥꯅ ꯑꯩꯁꯦ ꯄꯥꯝꯃꯛꯄꯁꯨ ꯌꯥꯏ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯆꯨꯝꯃꯤ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯅꯥꯟꯅ ꯂꯩꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯍꯦꯟꯖꯨꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ ꯃꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯝꯊꯤꯕꯤ ꯌꯧꯔꯛꯑꯦꯗꯅ ꯆꯪꯉꯨ ꯀꯣꯏ ꯆꯠꯂꯨꯕꯩ ꯋꯥꯔꯝꯃꯅꯤ ꯆꯥꯛꯀ ꯊꯤꯗꯅ ꯊꯅꯝꯃꯕꯅꯤ ꯆꯥꯊꯣꯛꯎꯔꯣ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯆꯥꯊꯣꯛꯍꯧꯔꯦ ꯅꯪꯒ ꯆꯥꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯂꯨꯔꯣ ꯂꯝꯒꯤ ꯁꯥꯅꯤꯅ ꯌꯨꯝꯗ ꯂꯩꯕ ꯌꯥꯄꯣꯠꯇꯦ
ꯑꯁ ꯌꯥꯔꯤꯕ ꯏꯃꯥ ꯈꯔ ꯉꯥꯡꯉꯗꯤ ꯇꯣꯛꯑꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅꯅꯦ ꯅꯥꯟꯕꯤꯔꯣꯏ ꯍꯥꯏꯗꯅ ꯁꯨꯝ ꯅꯥꯟꯗꯕꯩ ꯋꯥꯅꯤ ꯁꯤꯗꯒꯤꯗꯤ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯖꯧ ꯑꯩꯅ ꯀꯌꯥꯝ ꯅꯥꯜꯂꯛꯀꯦ ꯍꯥꯏꯕꯗꯣ ꯅꯥꯜꯂꯅꯤ ꯌꯥꯝ ꯅꯥꯜꯂꯅꯤ ꯅꯥꯟꯃꯟꯗꯅ ꯑꯃꯨꯛꯅꯦ ꯅꯥꯟꯊꯨꯅꯤꯀꯣ ꯅꯪꯅ ꯅꯁꯥ ꯅꯥꯟꯕꯗꯣ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯆꯃꯣꯠꯅꯕꯤ ꯂꯨꯋꯥꯎꯕꯤ ꯅꯪꯕꯨ ꯅꯌꯨꯝ पाꯟꯕ ꯈꯪꯗꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯃꯤꯒꯤ ꯃꯆꯥꯅ ꯀꯌꯥꯗ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯤꯕꯅꯤ ꯌꯦꯡꯉꯨ ꯅꯃꯤꯠ ꯅꯪꯗꯤ ꯀꯔꯤꯝꯇ ꯇꯧꯕꯁꯨ ꯅꯠꯇꯦ ꯅꯁꯥꯗꯨ ꯐꯥꯎꯗꯤ ꯅꯥꯟꯅ ꯂꯩꯕ ꯌꯥꯏꯗꯅ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯏꯆꯥꯅꯤ ꯍꯥꯏꯒꯗꯕꯒ ꯏꯀꯥꯏꯖꯩ ꯅꯁꯛꯇꯨ ꯊꯤꯔꯁꯨ ꯅꯁꯥꯗꯨ ꯈꯔ नाना लेरदी फगदब अदुसु नते अंगांग मनप चोब खरग पुंदुना ngausinaduna lei nang ama lei haina yumsida kari kanarige nasaktu yenginde ichawarisu saraba kalingi nungsa sida ising mana amata chotana leiridubu nangbu ngamlibro setliba khongrau phuritusu tha kaya sure sudaba adu mung namsilaga napagi khongrau da muk selaga chakho yare nang adu ngangaga lehoro ai chaklami amta chawgige charu cho ꯆꯥꯛ ꯇꯨꯗꯒꯅꯦ ꯆꯥꯕ ꯀꯥꯎꯔꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨꯗꯤ ꯀꯥꯎꯗꯦꯅꯦ ꯃꯤꯅꯤꯅ ꯏꯆꯥꯅꯤꯅ ꯑꯃꯈꯛꯇꯪ ꯄꯣꯛꯄꯁꯤꯗ ꯃꯤꯔ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯝꯕꯧꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯃꯃꯥ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯗꯤ ꯑꯩꯒꯤ ꯑꯃꯨꯕ ꯑꯔꯥꯡꯕ ꯈꯣꯡꯒꯥꯎ ꯑꯃ ꯂꯩꯕꯗꯨꯕꯨ ꯀꯥꯏ ꯊꯝꯈ꯭ꯔꯦ ꯐꯤꯌꯥꯡꯀꯣꯛꯇ ꯌꯥꯟꯕꯁꯨ ꯎꯗꯦꯅꯦꯍꯦ ꯁꯣꯏꯗ꯭ꯔꯦ ꯁꯦꯠꯂꯝꯃꯅꯤ ꯅꯆꯥꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯄꯥ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎꯕꯨ ꯁꯦꯠꯅꯤ ꯍꯥꯏꯗꯅ ꯁꯦꯠꯂꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯁꯨ ꯑꯉꯛꯄꯅꯤ ꯁꯤꯕꯨ ꯁꯤꯗ꯭ꯔꯕꯗꯤ ꯖꯥꯠ ꯖꯥꯠꯅꯤꯅꯦ ꯍꯥ ꯅꯣꯡꯗꯝꯕ ꯅꯪꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯈꯪꯗ꯭ꯔꯦꯗ ꯅꯆꯥꯅꯨꯄꯤꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ ꯍꯜꯂꯛꯈ꯭ꯔꯕꯅꯤ ꯆꯥꯛ ꯆꯥꯔꯝꯈꯤꯅꯤ ꯑꯣ ꯃꯥꯁꯨ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯁꯤ ꯐꯥꯎꯗꯤ ꯈꯪꯉꯤ ꯑꯣꯏꯔꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯩꯕ ꯍꯥꯏꯗꯨꯃ ꯂꯩꯇ꯭ꯔꯕꯅꯤꯅꯦ ꯃꯥꯒꯤ ꯃꯁꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄ ꯏꯆꯥ ꯑꯁꯤꯕꯨ ꯂꯝꯕꯤꯗ ꯀꯧꯇꯥ ꯈꯨꯜꯂꯒ ꯆꯠꯄꯤ ꯑꯉꯥꯎꯕꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯥꯜꯂꯤꯕ ꯑꯉꯥꯎꯕꯤ ꯑꯣꯏꯔꯁꯨ ꯃꯥꯗꯤ ꯉꯥꯡꯅꯕ ꯌꯥꯏꯅꯦ ꯑꯣ ꯑꯩꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯃꯥꯅ ꯇꯥꯗ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤꯒꯦ ꯅꯍꯥꯟꯁꯨꯅꯤ ꯑꯋꯥꯡꯒꯤ ꯇꯥ ꯊꯦꯝꯕꯨꯡꯗꯣ ꯃꯣꯏꯒꯤ ꯍꯩꯅꯧꯗꯣ ꯍꯨꯔꯥꯜꯂꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯥꯎꯅ ꯂꯥꯛꯑꯒ ꯉꯥꯡꯉꯝꯕꯅꯤ ꯏꯁ ꯃꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯀꯗꯕꯕꯨ ꯏꯀꯥꯏꯔꯦꯗ ꯑꯩ ꯍꯦꯟꯖꯨꯅ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯗ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯗꯦ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝ ꯑꯩ ꯏꯔꯨ ꯂꯨꯖꯒꯦ ꯏꯁ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦꯗ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯏꯁꯜꯂꯒ ꯑꯝꯇꯕꯨ ꯊꯝꯍꯧꯒꯦ ꯏꯆꯥꯅ ꯏꯔꯨꯒ ꯂꯨꯔꯒꯦ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠꯁꯦ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯏꯁꯤꯡ ꯂꯨꯝꯃꯨ ꯀꯥꯏꯅ ꯍꯩ ꯋꯥꯊꯤꯕꯤ ꯆꯠꯂꯣ ꯃꯅꯤꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯛ ꯆꯥꯎꯅ ꯂꯩꯔꯤꯗꯣ ꯑꯗꯨꯗꯅꯦ ꯖꯣꯝ ꯖꯣꯝ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯨꯔꯨꯆꯣ ꯅꯪꯅ ꯁꯦꯠꯂꯝꯕꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯨꯗꯣꯛꯎ ꯃꯅꯝ ꯅꯝꯊꯤꯗꯕ ꯌꯥꯎꯔꯝꯃꯔꯣꯏ ꯅꯨꯔꯥꯒꯗꯣ ꯐꯖꯅ ꯇꯛꯎ ꯍꯦꯟꯖꯨ ꯇꯟꯅ ꯇꯟꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯁꯧꯔꯥꯅ ꯋꯥꯔꯤ ꯂꯤꯔꯤ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯎꯔꯨꯕꯗꯅꯦ ꯏꯁꯥꯒꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎ ꯃꯣꯠꯂꯤꯕ ꯈꯨꯃꯣꯠꯇꯨꯒ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯊꯣꯏꯕꯅ ꯂꯩꯕꯅꯦ ꯃꯊꯟꯇꯅꯦ ꯄꯣꯛꯏꯗꯨꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇ ꯂꯩꯄꯣꯠꯇꯦ ꯉꯥꯎꯕꯗꯤ ꯑꯗꯨꯝ ꯉꯥꯎꯁꯤꯟꯅꯕꯅꯤ ꯑꯉꯥꯡ ꯈꯔ ꯂꯩꯌꯦ ꯃꯣꯏꯒ ꯄꯨꯟꯈ꯭ꯔꯗꯤ ꯃꯣꯏꯒꯤ ꯄꯥꯔꯇꯤ ꯁꯨꯔꯦ ꯑꯗꯨꯗ ꯌꯦꯟ ꯍꯨꯔꯥꯜꯂꯝꯃꯦꯒ ꯍꯩ ꯍꯨꯔꯥꯜꯂꯝꯃꯦꯒ ꯑꯃꯨꯛ ꯇꯣꯏꯕ ꯃꯄꯨꯁꯤꯡ ꯑꯗꯨꯅꯅꯦ ꯂꯥꯛꯂꯒ ꯋꯥꯀꯠꯇꯣꯏꯕ ꯑꯗꯨꯅꯤ ꯑꯩꯅ ꯉꯛꯏꯁꯦ ꯃꯤꯅꯦꯅ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯑꯗꯣ ꯌꯥꯔꯤꯁꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯒꯦ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ ꯁꯤꯁꯨ ꯅꯌꯨꯝꯒꯨꯝꯕꯅꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯍꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯁꯦꯕ ꯅꯪ ꯂꯥꯛꯄꯒꯤ ꯑꯩꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯄꯅꯦ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯒ ꯆꯥꯔꯁꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯑꯣꯏꯅ ꯂꯩꯔꯒ ꯄꯨꯔꯛꯑꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯗ ꯊꯣꯡꯍꯜꯂꯒ ꯍꯥꯎꯅ ꯆꯥꯔꯁꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯐꯤꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯑꯣ ꯂꯥꯛꯑꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯦꯟꯖꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯤꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤꯁꯦ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯗ ꯉꯥꯎꯁꯤꯟꯅꯗꯅ ꯂꯩ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯅꯁꯨ ꯑꯩꯕꯨ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯕꯤꯗꯦ ꯑꯩꯁꯨꯕꯨ ꯍꯤꯡꯂꯤꯕꯒꯤ ꯀꯩ ꯀꯥꯟꯅꯔꯤꯅꯣ ꯏꯃꯥ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯦ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯑꯩ ꯑꯃꯣꯠꯄꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯌꯦꯡꯗꯒꯤ ꯅꯥꯟꯅ ꯂꯩꯔꯅꯤ
Asi khanduna wakhal nungaina tumkhre mathangi numitni. Henju nganta hawgatuna thaba inkhang loisili loiraduna masa sengdoklaga duk thongmai katli. Thambau tumba hawgalai. Tulasibong aduda duk thongmai katuna lairamba aduda mamit aniga do lauthoktuna yengi. Karino ni ngasisibu nangla taibani. Ayuk anganbasida kanano ni duk thongmai katlamisin. Mama su hawgat hawdri. Adudi kanana katliba. Aigise mamuk oiramdana asi haidana tombibu kawrai. Hai, tari bro mama, nang mom to thorau laun he. Tombi hakam chanduna thoglai. As kaidawrage makhoi pabwa ayuk angan basida koi law lawi duba. Hai, aina launduna lawna natin he yengoto. Tulasibong sida duk thanduna leirisi. Hai ma. Sidi kanana thariba. Moi pabwa. Aigi mitse soide kwa. Soide ne mama, aisu uri sidi. Kaino toisiba. Minaga dukalamaga posem gadawr mijalo. Henjuna. Kanagi posem no. Matai manaw ani do khangpre khangi. Hai, chamot nabi khangi ni he. Hai ma. Karigino tungdagi atukana lawri dia. Hais. Kaino ni. Nangbu kanano. Yum sida leiramisibu nate. Nangbu kaidawa lakpano. Aigidi ichanu pa pokposu nate. Ibe magise yum onaba soidana oirangani. Kaino ima. Nachabu khangrabo. Aise nangi nachanupi henju ni henju. Kariyeba. Nangbu aikhoige ibe mani haiba. Aigi izadine. Nangdawna nangadaba nate ko. Aigi iza saraga nangi sibu akhoida changa iro. Akhoi ma sidi. Aina ne isaga nana lairamba sida sak khangdriraba. Aina haidro. Aina ke thora adi noi ai sak khangoi haidana. Noibu aina sumaina nana leibase pami haidaine. Thambawna. Chumdi ko nangse akhoige icha amot piduni ko. Hoi baba kai hainu khangde. Dukka sibu nangna thariro. Hoi aina thaini. Aina sidagidi wakhal tarabani. Hanige dumaina ai tawraroiba. Chalo nasaga do sengdo uru cha sida leiri. Haima nangbu irulu zarabro. Ludana kamain dukka toino. Kai ahal no khangde. Sungko tharaga leiba. Hangdaba yari bro. Nangna sumaina wakhal tarakani haibadi kanana khangniya. Aigi isase nahan makai nandaba nara kaino. Ngasidi nalakpasida ontokna phajakre. Aduga kaino nang toiduba. Phanek setliba haibaduro yengba yadre ni nangba. Haidi haitana imana khara takpiyoba ko. Hai bema. Nangbu ngasidagi phanek setlage hairo. Nangna phanek setkradi ipagi khongrau sing asidi kanana setpidoiba. Khallubada wakhalbu nungaiteda. Yare baba yam paktre. Khara malikanda lephauru. Ai chak thongukige. Somdasu sauraga thoibaga do phamda lai saurana. As itaw. Nangi yen nganu sidi phajare he. Yengbada onthokna nungaikre. Yamsu yami. Sima yamsi natantana honariro. Aina honadradi kanana honabini. Miro leizadaba kaise yam wakhrajan. Wai haidana tawdabadi yabrado. Si tawdradi aikhoidi kanaidagi chani. Adu oirasu nangi sidi yam yami. Mayam sidagi ama satkradi khangadaba mande. Ngarangi nupi huranbido. Mana khangkradi loi hurankidana nang kapcha uzani. Adumainaga tawradi makhong makhutu pullaga thammedan. Atai da yabe wan aingodadi yar. Ngarangsu aina khara ngangamban. Nasado khara nana layu nuraga do ta o haidan. Madi kai khumake. Apai potnaga nangonda thomaktraba. Kari haina hobunu habadi khangdi murum solaga le hobunu. Aidi adum change. Matung manau thengnabadadi haijaru januko kainom tawbani. Nang sum lerakana khangakini. Nupara nupa nata nupira nupi nata gyan ama ita tadin. Sunu sura chuba mali. Mana hairiba. Ai sibu mai barai. Aina mantra tawraga ma phadoi natro kain. Mabu karinin aina pamdoino. Laisabi chamot nabido. Hoi se yari. Horena mulasi yumda jasla. Hendu ising sanabola ma paiduna pukrida thoglai angang sing aduga hek thengnai. Tumtumna. Hais. Asigi laisabi sidi masak khupazado yengoba nusu. Angang ataido yenglai. Apik mamit kadu kupta khai yengi mayadagi matin sutari thoinauna.
Asibu kanagi machan nahankhaydi ude. Aidi ma ubada ngawreda. Asi haiduna masamga tu semi tumtumna. Asigi nupishidi noi kanamtana midyang karan chanba yareko madi ayi oiradabani. Asi haiduna nofle tawduna changsili Henjuna. Kaino mo si angangsing tawsina. Masam mana kasi sanna lekpa hek mankay. Nupi ubada irang tawriba kaiduro. Khangni noi hom. He! Kaino noi hom na toydo? Natin gado ara tadana. Amukta masak fazabi laisabi ujibo. Noi ahum chay chage haibraba. Kaino laisabi nasak fazabagi aduk yengbani yadro. Nang nasak fazay kaina yam pongiro. Nayumda ahalaman thazila o haibro. Pong hawai na pongge na pongabada. Kayam kuy na pongdoy no. Uyan yaw kibada adum loire. Laisabi na wanda laknadradi hanubida laknaw haibro. Thoinaw na. Fazariba masak kupazasiga sakna marolamba takatliba. Karalimba tamo laisabi na nayumpan ba kangge hairadi. Angang ahumduna nganglibado loire amuk toyba chahi singduga ichandi hek chanadana pakhanga saduna tawribado. Henju prap changsinduna. Manasing adu laithatli. Khangbra noi angang noinaga pakhang saradana. Aina noida adumai taw haibra. Aise nachi Henjuni. Angang ahumdu amuktang da punna yenglai tumtumna. Kariya nangbu ichi Henjuni ba. Ichi Henjudi nang adumaina masak fazadabani. Madi imoso molpani. Apikna. Nangi se ichi Henju sajanaraga chance lawraga akoisi fuge hairo. Thoinauna. Masigi laisabi se masa ipa fazakai machin yamna thi. Henju tu yare roi khangduna kanne hekta lawkhalai. Hai! Yare khara khairadi. Aini dana. Aina isa nanbasida sak khangdabiga tawradana. Noi hawjik pukrisida pulap langtho haibra. Aina hairadi kok thajaba yadra. Kari angang sibu khangde. Mani ichi Henju ni. Masigi laisabi se masak fazabi se ichi Henju oirami. Nangna adumaina fazaramgani haibadi akhoi di khangsu khangdana. Akhoi di wakhalga se ayona sagaluri. Yam nairami. Ngarangi nupaduna ngangambado adudagi nali natro. Atay ani dusu chummi hairai Henju ikaina. Yari henoisu. Ay sum ikairak dori. Ado kaino noi puraido. Champrani huralakpani akhoi puna jamina sina puraini. Ado ngasigidi ngasi oire. Hayengdagidi adugumba thabakto kanamta tawba yaroi. Hek tawramaba aina kaitawgi yong khangedana aina haise. Lao asigi pukri mapa se asida oina phamaga chawrasi. Thoinauna. Aide charoi lok thungi. Lok tawradi hai chaba yade hai. Is nangoda kana haiba. Chaw kaisu kaide. Hai charagani phadoise. Aseng bairo. Lok thungadi hai charaga phanabra. Phabani. Narai bakna pharadine. Lairamne da koiba chatpa phangdoiba. Chasilo. Kaino lairamne da koiba chatpa haise. Yam phajabra. Phajabani. Sagol apaibi ga leibani. Masak phajabi nupiga su mayam ama leibani. Natu yam thiningido. Adudagi ama kokhalaga thiu. Ado ichi Henjwa. Nangna yam khangido nang han chatluraba. Chatluri. Koibe haba koiraga halaini. Noisu koiningadine haidu khayam chasilo. Thoibaga sauraga du mayum halakpani. Pukri mapala duda angang khara leiribadu ui saurana hairai. Ada leiriba angang singsibu ngarangidu natro. Mani ni itaw lao amta changaga laknarusi. Anidu mayam leiriba adomda changlai. Thoibana. Angang sa noibu kai jaino. Aya asigi nupasidi ngarangidu ni. Ta thoiba nang asigi nupasi khangbra. Aigi marupni adagi lakpa. O Manane ngarang ichi Henju da ngangambado. Ichi Henju se adudagi wakhal tarabani. Masasu yamna nale, masaksu yamna phajajani. Thajadraga yengiro. Tu sida lairi. Ngarangi duga manabra yengune. Ani dusu yengi. Henju ikaibana mamai du nongkhatpa ngamde. Thoibana. Haima. Nangbu Henju ro. Yam phajarame. Angang singsina haibusu haibani yam olamebo. Sauradi. Henju gi phanjaba saktamadu urubada angawba amagumna yengduna lai. Matawaduda tumtumna. He nupa, kaino nangna ichi Henju da amuna yengido. Masak fajarambasida ngawriraba. Ngarangdi yam thina chairamdaine. Haujikti khuirini. Saura gyan dai aduga marai tatli tawraga.
ꯑꯩꯗꯤ ꯁꯨꯝ ꯃꯣꯠꯅ ꯂꯩꯕꯗꯨꯗ ꯅꯥꯟꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯈꯤꯕꯅꯤ, ꯁꯥꯎꯅꯨꯀꯣ꯫ ꯁꯥꯎꯗꯦꯗ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯏꯕꯨꯡꯅ ꯉꯥꯡꯂꯝꯗ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯍꯦꯟꯖꯨ ꯍꯥꯏꯕꯅꯤꯀꯣ? ꯃꯥꯅꯤ꯫ ꯁꯨꯝ ꯈꯪꯅꯁꯤ ꯌꯥꯏꯀꯣ? ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯅ ꯈꯪꯗꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯈ꯭ꯔꯦ, ꯋꯥꯔꯧꯅꯒꯨꯝꯁꯤꯀꯣ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ꯫ ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯡꯗꯤ? ꯁꯧꯔꯥ ꯀꯧꯏ꯫ ꯏꯇꯥꯎ ꯊꯣꯏꯕ ꯍꯣꯏꯗ ꯂꯩꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯈꯤꯅꯤ, ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯌꯥꯝ ꯐꯩ꯫ ꯑꯗꯣ ꯍꯦꯟꯖꯨ, ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤꯀꯣ, ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ꯫ ꯏꯇꯥꯎ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯍꯌꯦꯡ ꯊꯦꯡꯅꯔꯒ ꯐꯖꯅ ꯍꯥꯏꯅꯔꯁꯤ꯫ ꯑꯌꯨꯛꯇꯣ ꯃꯅꯤꯡꯒꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯍꯧꯕꯗꯣ ꯑꯗꯨꯗ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯁꯧꯔꯥꯗꯤ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯦꯟꯖꯨꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯏꯆꯦ ꯍꯦꯟꯖꯨꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯗ꯫ ꯃꯁꯛ ꯐꯖꯔꯛꯄꯁꯤꯗ ꯅꯨꯄꯥꯒ ꯀꯣꯏꯅꯤꯡꯉꯤꯔꯣ? ꯍꯌꯦꯡ ꯎꯅꯁꯤ ꯍꯥꯏꯔꯝꯃꯤꯗꯣ ꯅꯣꯏꯒꯤꯗꯣ ꯀꯣꯏꯅꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦꯀꯣ, ꯅꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯌꯦꯡꯒꯦꯕ꯫ ꯆꯠꯂꯣꯍꯦ, ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ꯫ ꯃꯤ ꯅꯨꯄꯥ ꯅꯨꯄꯤ ꯎꯅꯕꯗ ꯅꯣꯏ ꯀꯃꯥꯏ ꯂꯥꯛꯀꯦ ꯍꯥꯏꯅꯣ? ꯌꯥꯔꯣꯏꯆꯣ꯫ ꯏꯆꯦ ꯍꯦꯟꯖꯨꯁꯦ ꯃꯁꯛ ꯐꯖꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯔꯦ꯫ ꯅꯪꯅ ꯄꯨꯅꯤꯡꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯤꯔꯣꯏꯅ꯫ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯗꯣ ꯈꯪꯖꯔꯦ꯫ ꯑꯗꯨꯏ ꯅꯠꯇꯤ, ꯍꯌꯦꯡꯗꯤ ꯑꯍꯥꯟꯕꯅꯤ ꯎꯅꯗꯣꯏꯁꯦ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯕꯤꯒꯦ꯫ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯉꯣ, ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯅꯈꯤ꯫ ꯊꯣꯏꯅꯥꯎꯅ, ꯍꯌꯦꯡꯗꯤ ꯏꯆꯦ ꯍꯦꯟꯖꯨ ꯈꯪꯍꯟꯗꯕꯤꯗ ꯂꯣꯟꯅ ꯏꯟꯅꯁꯤ, ꯑꯗꯨꯒ ꯃꯣꯏꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯨꯁꯤꯀꯣ꯫ ꯌꯥꯏꯅꯤ, ꯃꯐꯝꯁꯨ ꯈꯪꯍꯧꯔꯕꯅꯤꯅ ꯂꯣꯟꯅ ꯆꯠꯄ ꯌꯥꯔꯅꯤ꯫ ꯑꯗꯣ ꯅꯁꯥꯗꯣ ꯈꯔ ꯈꯪꯅ ꯊꯣꯛꯅꯔꯣꯀꯣ, ꯀꯥꯎꯊꯣꯛꯅꯗꯕꯤꯗ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯁꯧꯔꯥꯅ, ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕꯗꯣ꯫ ꯉꯔꯥꯡ ꯂꯩꯍꯧꯔꯤꯕ ꯁꯛꯇꯥꯗꯨꯒ ꯉꯁꯤ ꯂꯩꯍꯧꯔꯤꯗꯨꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯩꯗꯤ ꯃꯥꯕꯨ ꯃꯥꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯉꯔꯥꯡ ꯈꯔ ꯆꯩꯔꯝꯕꯗꯣ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯃꯥ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯑꯗꯣ ꯍꯌꯦꯡ ꯎꯅꯕ ꯍꯥꯏꯗꯨꯕꯨ ꯌꯥꯗꯣꯔꯤꯕ꯭ꯔꯣ? ꯅꯪꯁꯨ ꯑꯌꯥꯕꯤꯅꯤꯍꯦ꯫ ꯑꯩꯅ ꯍꯥꯏꯅꯤꯡ ꯂꯩꯔꯝꯕ ꯋꯥꯗꯣ ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯥ ꯁꯣꯏꯗꯅꯗꯤ ꯊꯣꯔꯛꯀꯅꯤꯀꯣ? ꯊꯣꯔꯛꯀꯅꯤꯃꯤ꯫ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗ ꯄꯪꯅꯣꯞꯇꯤ ꯅꯣꯞꯄꯝꯃꯣꯏꯗ꯫ ꯅꯣꯞꯇꯤꯌꯦ꯫ ꯑꯗꯣ ꯌꯥꯅꯕꯗꯨꯗꯪꯒ ꯍꯥꯏꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯁꯥꯅ ꯍꯥꯏꯅꯖꯔꯣ, ꯑꯩ ꯉꯝꯃꯔꯣꯏ꯫ ꯐꯔꯤꯁꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯅꯕ꯫ ꯁꯣꯝꯗꯁꯨ ꯍꯦꯟꯖꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ, ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ? ꯉꯁꯤꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ ꯂꯩꯔꯤꯁꯤꯕꯨ? ꯅꯠꯇꯦ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯑꯩ ꯍꯌꯦꯡꯗꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯣꯏꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯈꯪꯅꯔꯨꯔꯤꯕ ꯅꯪꯗꯤ? ꯅꯆꯥꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯛꯏꯁꯦ ꯃꯥ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯑꯩꯕꯨ ꯄꯨꯡꯑꯣꯟ ꯑꯣꯜꯍꯟꯕꯅꯤ꯫ ꯇꯥ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏ, ꯃꯣꯏꯗ ꯂꯩ, ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏ, ꯍꯌꯦꯡꯁꯦ ꯊꯣꯛꯂꯛꯎ ꯎꯅꯁꯦ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ, ꯎꯅꯔꯨꯆꯣ ꯏꯆꯥꯁꯤꯗꯤ꯫ ꯏꯃꯥ ꯍꯣꯏꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ꯫ ꯅꯪꯒꯤ ꯃꯇꯝ ꯑꯗꯨꯅꯕꯨ ꯂꯥꯛꯂꯕꯗꯤ ꯂꯣꯏꯅ ꯀꯥꯏꯅꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯇꯧꯕꯇꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ, ꯉꯥꯎꯁꯤꯟꯅꯗꯕ ꯈꯟꯒꯗꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯍꯣꯏꯃ꯫ ꯁꯦ, ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯏꯃꯥ ꯐꯝ ꯊꯥꯕꯤꯔꯝꯃꯒꯦ, ꯄꯨꯡꯁꯦ ꯌꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯆꯥꯎꯈ꯭ꯔꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯇꯨꯡꯗꯒꯤ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯂꯨꯝꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯗꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩ꯫ ꯁꯧꯔꯥꯅ, ꯀꯩꯗꯧꯔꯒꯦ? ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯋꯥꯔꯧꯗꯦꯗ, ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯌꯦ, ꯅꯪ ꯎꯅꯤꯡꯃꯟꯗꯅ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕ꯫ ꯑꯗꯣ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ? ꯆꯥꯔꯛꯇ꯭ꯔꯤ꯫ ꯅꯪꯅ ꯃꯐꯝꯁꯤꯗ ꯎꯅꯁꯤ ꯍꯥꯏꯕꯗꯨꯕꯨ ꯀꯩ ꯂꯩꯒꯦ? ꯍꯥꯏꯒꯗꯕ ꯋꯥꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦꯗ, ꯅꯪꯅ ꯏꯅꯥꯛꯇ ꯐꯝꯕꯁꯤꯗ꯫ ꯑꯩꯅ ꯍꯥꯏꯖꯕꯗ ꯑꯗꯣꯝꯅ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯒꯤꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯣꯟꯅꯔꯦ, ꯊꯥꯒꯠ ꯋꯥꯍꯩꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯁꯣꯝ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯗꯣꯝꯅꯁꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯑꯁꯣꯏꯕ ꯋꯥꯍꯩ ꯑꯃꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯕꯨ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯊꯦꯡꯅꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯊꯦꯡꯅꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯏꯁꯣꯔꯅ ꯅꯪꯒ ꯑꯩꯒ ꯁꯛ ꯈꯪꯅꯔꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯂꯕꯅꯤ, ꯆꯨꯝꯗ꯭ꯔꯅꯦ? ꯌꯥꯝ ꯆꯨꯝꯃꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯛ ꯈꯜꯂꯨꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ꯫ ꯑꯄꯤꯛꯅ ꯑꯅꯤꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯁꯣꯏꯔꯤ, ꯌꯥꯗ꯭ꯔꯦꯗ ꯇꯥꯕꯗ꯫
ꯔꯣꯃꯥꯟꯁ ꯀꯥꯏꯗꯣ ꯑꯝꯇ ꯍꯩꯇꯖꯥꯠꯂꯣ? ꯑꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯅꯣꯡꯗꯝꯕꯅ ꯇꯝꯃꯤꯒ ꯇꯝꯗꯦꯒ ꯇꯧꯗꯅ ꯂꯩꯔꯤ ꯇꯨꯝꯅ ꯍꯥꯏꯒꯨꯝꯕꯗꯅ ꯅꯨꯄꯤꯁꯤꯅ ꯉꯝꯗ꯭ꯔꯦ ꯈꯪꯗꯤ ꯅꯨꯄꯥ ꯃꯥꯅ ꯀꯣꯛ ꯍꯥꯏꯔꯨꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯇꯧꯔꯤꯕ ꯑꯇꯥꯕ ꯑꯩꯈꯣꯏ ꯑꯣꯏꯅ ꯋꯥꯁꯤꯜꯂꯛꯏ ꯊꯣꯏꯅꯥꯎꯅ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯪꯉꯒ ꯇꯥꯛꯄꯤꯔꯨꯔꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯏꯆꯦ ꯍꯤꯟꯖꯨꯅ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏꯗꯕꯨ ꯍꯨꯔꯥꯟꯕꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯍꯨꯔꯥꯟꯕꯒꯤ ꯂꯤꯆꯠ ꯆꯠꯄꯒꯤ ꯋꯥꯅꯤ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯅꯦ ꯆꯣꯡꯊꯣꯛꯑꯒ ꯂꯛꯅꯁꯤꯕ ꯌꯥꯏ ꯁꯧꯔꯥꯅ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯀꯩ ꯋꯥꯅꯣ ꯍꯥꯏꯗ꯭ꯔꯤꯀꯥꯟꯗ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯃꯤꯉꯥꯏꯕꯤꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯦ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯅꯨꯄꯤꯗꯣ ꯏꯀꯥꯏꯅ ꯂꯨꯞꯊꯈꯤ ꯑꯗꯨꯒ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯇꯨꯡꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯥ ꯑꯗꯨꯅꯤꯗꯅ ꯑꯗꯨ ꯉꯁꯥꯏꯅ ꯐꯣꯡꯗꯣꯛꯅꯕ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧꯔꯒ ꯂꯩꯒꯦꯕ? ꯅꯨꯄꯥ ꯅꯪꯁꯨ ꯅꯃꯥꯏ ꯑꯣꯟꯊꯣꯛꯅ ꯁꯣꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯆꯃꯣꯠꯅꯕꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯤꯒꯤ ꯇꯥꯍꯧꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ